Prime Minister ki yaifa tharong singi maramda miyam da hena khangan na ba tha taruk chum na chatha kada bestar campaign ngasi Chief Minister N Biren hongdok rei corruption muthak ke harabade makok thong lu chim sing ga hana chum thok ma tok tai haina Communist Party of India ki mai ke ki phong tor ki Tongan mafam ani da mauna ani chingna ni ngai oiba mawong da sibu na ram lei Abasung Prime Minister ki Housing for All scheme ki makha da yum sab ki loan da piba subsidy amount lupa lakh ani da sing puda yangat krei Maya Mukurumjari Adom Yengbi Impact News ni Ayokram Somendro Nazik Pungja Sipab Gimaruiba Pausing Miam the Pijari Chief Minister na Nationalism gi wakalol sandok na naba Bharatiya Janata Party da kathok laba vistarak thomi kuntra yauna gari kun ngasi BJP office ta lamtha kre thoromas ke mari lena nitaipa chuthek ta leiba BJP ki office ta pangto kiba acham thorom ma da Chief Minister nong thong biren na hai vistarak singa sina tha taruk sup na miam gi da kathok tu na lamdam gi constituency khuding mak ta leiriba polling booth listing ani chatret Manipur mari da chatuna Pandit Dindayal Upadhyay gi wakalol sandokani Thaurang say Rashtriya Swayam Sevak Sangh RSS ki khwaidi ki maroiba luchingba ma oiramba Pandit Dindayal Upadhyay gi chama subama po kumun ga mari lenana paikalak panei Vistarak singna lamdam sig lehaubu nungsiba gi wakalol utpu oina Manipur gi damak thawai thakraba athawa sing ningsingduna August 12 gi Patriots Day thorom su mapung phana pangthokani loinana Prime Minister Narendra Modi gi lengakna sahi ahum pharakpada pangthokhiba masung state asigi BJP na luchingba lengak asigi numit samani gi achievement sing miyam da khangan gani Prime Minister na paikalakpa miyam yaipan na scheme sing su mamutana miyam da khangan scheme sing adu gi kanaba phangan na basu hotna gani hana fongdoki gari lamthaba gi thorum da Works Minister TH Bishwajaram sung party gi luchingba kyasu sharup yaki Messenger is going to spread nationalism feelings to the youth, and the Karikaria will visit the whole booths for continuously. They will be visiting 6 months to spread the estimate of the Modi ji, to give the message of the nationalisms, and even we are going to give the message to have a celebration of Patriotic Day of 13 August as well as the Independent Days 15 August to hold booths inside the Manipur state. Corruption muthat na magi damak lenga ka sira changsi le khong thang asi thagat ningai ni adubu corruption muthat ke harabade mathak thongba achawa sang sing dagi chumthok pa changi makha dagi chumthok pa kanaroi hana Communist Party of India ki mai kai digi fongdorakli ngasi nungthil irawat wavan na pangthok pa paumi sing unaba mata CPI State Secretary Dr. M Narana fongdokibda handak assembly da ruling amasung opposition da leiriba members singna mathauna leina wafam kya phongdok na duna khana kiba yamna thagat ningai ne house da phongdok na kiba commitment sing chapsa na thabak to onthor badi hainingai leitana nungai gani fongdoki ferep sing thabak to onthor kani habi ki thajaba khara wat lihana su fongdoki ising isau thokraba matungda mari lena belawmi sina kudongcha da kya thengna duna lakli lawmi singda fangan ga da har angama thau singna huran po jon tawduna leibadagi lawmi singna har fangdabagi awaba mayok na bane National Food Security Act makhada lairaba miyam na fangan ga da sing ningthina miyam da yahondaba na maram oiraga miyam na irang haurakpani miyam na thengnari awaba pumna magasigi haurakpham thidoktuna miyam thengnari ba kudongcha da sing asi ku honor na ba government asigi kari tharang leirabagi haba wahangsu hanglakli Voter singasidasu attitude mo hongan garabane because of the present political and electoral systems election free and fair oidf su oidi ko Manipur maramaduna koi Communist Party hanadagi haidan lai laidiba electoral system si reform tawsiabs proportionate electoral system haibama madugi lambi da hongdok targadi hujiki laidiba system se chumna tawbu yaroi corruption chana na things haibagi wakhaldu laibiragadi handaki election se free and fair ohengani nisha sizinaba paisa yanbi yaroi se amukta di lauthok biyo ke doge madu ohen bang ngamdraba sarkar asina chumna torkani habisi so koi di thajab ngamoy
ngarang numidang pung taruk lom tabu matamda mawama chingnaningai oi mawongda mayumda sirga leramle laikhidraba nupi adu di thongnawjam ongbi laisangwam ningol bedamni chahi kunthra mari mapuroiba hemanta laifamna lamsang police station gi manung chana laiba kautruk tagin hari bedamni gi machanupa ama amade masa nupi ama laihori bedamni gi mabungna misi asigi matangda bedamni gi mapuroiba maral sirakli bedamni gi class 4 tamlibi masa nupina thodogadu hakthengna uhowi haina bedamnigi mabungna fongdorakli mamangdasu magi nupana wat naiba chathai haiduna bedamni mapamda thamari rom gi mamangda halaktuna leirambasu thokre loina ngarang numidang waram pung mangarom taba matamda bedamnina law kumluraga mayumda halakpa matamda mapuroibna kawbada thongbada makok yeshinbadagi bedamni laikhidamni haina su fongdorakli 이천 누피기 누파 오이바 지기 통화정기 해먼트지 시시나 히닥 탁션들 나가 마산 누피지다 유로보 살로나 하이바터지 아두다 거의 이천 누피지나 안강지 거리기 유로보 다도이노 사람 배야로 해다나 돌고네바 아두다 마나 자기 막콩도 돌가 까오 아두기 포스나 마지 쇼가 도드나 통과도 예선면 못지다 아두기 마도 아니까시야쇼 오이브네 못지 뭐이나 하디 라우이다 까포 위기 바틸라마 에나 탐레이브니 아두다 싱 간도르바 간노 타오라가 강데나 닥실루베디기 타오보디 하나 하이레 Nakalamramdasu ngarang utlaw mayay laikayda mauna amasu chingnaningai oiba maungda siduna leram lehay nupi adudi utlaw mayay laikayda ki sapam ningol thawnawjam ongbi sumila sahi kuntranipan mapuroiba zibanni mag English ngani taramarida ziban da mayum pan khebani tungda machai yawdi habigi mawongda ziban gi imung manungi miyoi singna tathi tawoina tawi haiduna wangkai ayang palida laiba mapam da laktuna lairambagi thodoksu laikre hari sumilagi machal nupina fongdorok gi matung inangarang numidang pung mangarom taba matamda ziban gi mayam sumila food poisoning tawre haduna mapam lom da phone toroki maduda icham chamna mapam lom gi miyoi singna sija hospital da chatlaga yenglobada sumila siduna leiramki misi asi chingnaningai oi hana sumilagi manaw nupina makha tarakli inamaga wari sanabadadi ma akhoi phone torpodadi rims ta lairena laona rims ta chatle ba khoje rims ki get dawrakanda sija da lairena haire khoje pakhatle sija da yawrakanda inamaje akhoi inamagi manang pijina yawrakanda gyan je taramdre haba hujiki moi nurse nu pijina smaina kadobagi no tawbda khoi inama laigidaba inamaje sijina khoi itai haitar ibai haitare khudum bina thilami haba kai wadi habadi ngamdramnina khudum bidu thilami mai nungai tabado itai da laitrira kadoino ju khangdare mamang thagi kunma panda wangoi oinam so umbungda potjan yawbu yu thak lobida ki punami oi manga laikhidaba made miyoi marifun mapan amana laikat nabagi thongdok ta senai herba yu sungliba made yonba mama masa ngasi lamphel da laiba judicial magistrate first class ta puthokre makoi sing adudi apu kamai alias kamai apu chai kunmari apokpa laikhidraba khamba kamai amade maki mama bina kamai sahi nifumanga mapuroiba laikhidraba khamba kamai thiam laisangkhong kabui khuldagi ni hari makha tabawang sathanan nabagi tamak makoi animak police custody da thas ki nipan phawba remand lauthakre Imphal Municipal Corporation ki Municipal Commissioner T.H. Harikumar na DIPR ki sil saduna amadi atai namthak kya tawduna huran lanada IMC ki gari nipan auction tawthoklam lehana corporation asi ki opposition ki leader amadi deputy leader na maral sirakli ngasi corporation asi ki opposition room da pangthokiba press meet amada opposition leader Indrajit Tawrangbam amadi deputy opposition leader Z Gaidon Rongmai na fongdorakibada hairib gari sing asi ki auction tawna namagi tamak thokiba notice ta DIPR की कॉपी अमसु याउखी अदुबु DIPR की रिसिप्ट की नंबर अदुदा ऑक्शन की रिसिप्ट की फाइल नंबर गसु सानदे मसी की सुमतकता नुंगथेल द फोंग पाउ से मियाम मदि पांदम की जेरोक्स कॉपी सिंगदा कॉपी अमदन ऑक्शन की नोटिस यावबा लोनन अतोप कॉपी अमदना यावदबा मरम ना ऑक्शन
auction asi huran lana da pangthok le habasi mayek sengna takli nakal lamorda auction tawkiba gari sing asi khara semji laga thauba yana riba ngaktane masida gari sing adubu condemn tarabani haiduna contract oina kg da lupa taramanga gi chang yonthok pasi gari sing adugi khwaidagi minimum price yonthok pane hariba gari sing asi auction lawkiba sing nasu IMC da abuk hanna thilak naba amade transport department asu anoba number p dan nabasu appeal tawrakli IMC buhena saukhatna ba makoina opposition gi thaudang lauduna makata na hona kigani adu hariba aran sing asi lengak na puthokna matik chab action laudrabadi makata ba logi mateng lauduna khongjang sing laukhalakigani hanasu thamlakli DIPR sida CM tharam besida ikona suspect lerga thirure DIPR government of Manipur serial number 625 sinse moigi ikoi hangnu bagana sinsi lale hare discharge salamba sida serial number 625 date 26 May 2017 salamba se 22 da oiramdreba masi posi kanana tharke har kanda SP Thauban Priest Telecom Department na DGP Manipur sida message oina tharakpa ngarang nungdang phamgiba assembly gi house da aikoi opposition kangbuna puthoba je answer phajana pidana loisin khiba pot ado aikoi pende Siran turana tawraga pithokiba dumba gari sing ase yoroktaba taragadi aikoi opposition gi side gi yamna chawba yamna chigan ba yaba democracy oiba dum agitation chigang jagani Prime Minister Modi ki liching makada paikhat liba housing for all by 2022 mission ki makada yum sabi ki loan the subsidy amount lupa lakh ani galising humpuda hengat krei hauki July tarada government of India ga nodal agency ma waiba National Housing Bank khuje kama pina dun hairu wafam sing asigi matangda macha khaiba warul kya da yana ki bani hari mamangda subsidy yawba housing loan sing da chahi amagi oina interest rate asi sada 16.5 oirambadagi 12.5 ta hanthakre makha tarakpada hariba anob khongthang asi makhada haujikti interest rate asi sada 9.3 khakta oire masita sunatana scheme asi makhada piriba housing loan sing asi subsidy amount asi mamang de lupa lakh ani lising kun oirambadagi haujikti lupa lakh ani lising humphudagi humbutra fawba hengat lei Wafam Singh as Fongdo Hultana Panthoi Housing Finance Company Limited ki Chairman cum Managing Director Tokchom Hemo Singna Paumi Singh Unabam the Makata Fongdo Kibada Housing for All by 2022 mission ki Makada India Pumut Lady Yum Singh as Pandam Thamliba Sahi English Singani Kunito gi August Tara Manga Fawgi Manunda Tangai Fadana Pakana Tragasimi Paka Pawgi Taka Soidana Ohen Pandam Thamli Fongdo ki Company sigi makada hariba mission asigi kanaba asi hanade urban area kakta da pirambadu haujiki rural area da su fangalagani habu wafam su fongdoraki handak da date 10 July da central government ga MOU ma sign dawna jakhraga rural area gi subsidized home loan pi ba haujarak pasini adun haujikti rural amasung urban animakta koi subsidized home loan se very low interest da up to 6 lakhs for amount se aina mu repeat au jaba se 8.6 da reduce to jare adana koi maximum koi yum sana na plan do koi iram dam se lebi ba praja section khodi makta na raga amtang koi ji chawkhat panungai ba new Manipur ama frame to na bi wakhalon da sangsin minar se haiba dun hang na thamjari ba se Breastfeeding Promotion Alliance of Manipur and the GP Women's College in Falan pun kusham na dunang asi World Breastfeeding Week palan taukray all lambul and the level GP Women's College ki Central Hall the Pangtoki Batorma to da Education Labor and Employment Minister T.S. Radishyam Breastfeeding Promotion Alliance of Manipur ki advisor Dr. K.S.I. Chorjit GP Women's College ki Principal Dr. B. Lal Hari Sharma Yauna GP Women's College ki staff Oja Amadi Mahiro Kyana Saruk Yaduna Pangtoki Tauramadu Mari Lena Nungyawe Wakol Tamnaduna Dr. Trinity na Fondo Kibada breastfeeding as a Naunapoli Banganga with the Mamawi Singina Afaba Wedabasu Madam Kiana Mamawi Singna Naunapopo Angang Singda Komlang Pitapaki Sang as a Hantarakli Mapung Fan Ngamdri Fondoki Mama Obi Singda Yumgimio Singi Maika de Gimapung Paba Mating Fangdaba Haxiel Gi Akang I sing section Bawatpa Sel Tumgi Kutong Sadaba Luena Mama Obi Singna Mawong Sumna Masa Obi Singda Komlang Pitak Ngamdaba Madam Oiraga Mama Obi Singna Angang Komlang Pitak Bahantar Pugi Madam Sing Oiriana so Dr. Trinity na Fongdoki Piglib Angang Singda Mafung Fana Mama Obi Komlang Pitak Gikana Basing
khangna khunai asida leirba mipum khuding man punna hona minaba tangai fade haiba wafam su Dr. Trinity na makha taratun phongdoki Minister Thoksom Radheshyamna Tharomadu Marilena na phongdoki bada mama oibi singna pikliba angang singda khomlang pithakpa ase yamna maru oirabasu hiramasigi matangda ningthina khangdabana mapung faba ngamdre hiramasigi matangda mapung faba knowledge amadi hiramasigi kanabasing ningthina khangba maru oiri phongdoki Mahiroi ama oinasu mahi masing tamu matamda topic amadi issue sing mamutana khangna na hotnaba tangai fadri mahiroi ama oina creative amadi innovative oiduna khunai sta leiba problem singi solution puthokpa ngamna na hotnaba matam oira haba wafam su Minister Thoksom Radheshyamna mahiroi singda pukning chingsilladuna phongdoki breast feeding week ase tha sigi taret foba pangthokadauri Quite important noiba ahan machinja akoina mioi bam hek bo pan yan nan sabra quite important noiba pot akoi kari kana oiga ta ge sa machinja tune kari no kan akoi ima ri thok ko khomlang ra aina tamjara koda when I was in class 7 or 8 in Sanic school colostrum maina substance sama yam nang law ban law ma ma da ima ri thoi maduna akoi immunity isai ngak thokoi sakti se madu yo yam kalle first adu yahan mas aduna apoina kana ai haksang kari oigede apoi saab depend to hai na yana naine saab do porsi imagi khomlang tune ada thorei colostrum mai reckon Bishnupur district ki manung chan leiba bora yangbida layong khangdaba laina ama santorakpadagi mafam adugi miyam mipai nare hausi fawda mi yankairom laina asana maram oiduna khudong thiba yana laire hena Muslim Council Manipur na mari lena basingi pungning chingsilakli ngasi hatada leiba Muslim Council Manipur ki office ta pawmi singa unaba mada council asigi Secretary General Haji Arafat Ali na fongdor ki bada bora yangbi thong makha ward number 3 da santorak leba laina asigi mawong asi furi makup thongba laihau leiba made lokhu bana chingbana oiri mafam adugi miyo yankhairom da laina asina sandorak labasu laingnan na sel leitabana maram oiraga miyoi khara khaktamak jenims laktuna layengli hausi fawbada karama laina no haibasu khangba ngamdri hana fongdoki bora yang bihar ba mafam ase handak thokhiba ising isau atuda isingna thumjin khiba mafam amani hauzik warak liba phiba masi mari lena basing na miyeng changhodra laina ase Manipur sin matungna sandoraktuna khudong thiba mayok na ba yai maramase na mari lena basing na miyeng changmi duna layeng ngamjadra basing asibu yengsin biyo haina Haji Arafat Ali na makha taratuna fongdoraki yamna serious oina narakpadagi laina ase masak khangdre haina complain ama Amir Khan ko wama nupa ama akoi MCM da wakalakpadagi wakalaiba maramsi akoi concern minister adagi laingak si anuba chief minister honorable CM daga masi akoina haijaraga matam gi hajik sandoraiba laina sida section thorang oinanaba aduga state sida Manipur sida hajik oiraiba recently flood ki matang sigi oiribra madu kari laina dagi no nataga Japanese influences oiribra kari laina no dengira habi yamna hajik chi laina tinagi yamna aruba phibam ama lairabanina oiriba phibam sida hajik imung singsi mateng pangbiba loinana akoigi state sida lakadaba laina tina asumse health minister sinasu matam chana ngak thokpinaba masigi awareness oina athubada masi MCM gi magedi tawjahningi Laingak na nauna puthokhiba the Manipur Private Schools Registration and Regulation Bill 2017 ki matangda nomugi oiba khana nainabagi thoromama pangthokre All Manipur recognized Private Schools Welfare Association sinduna GM hall pangthokhiba thoromaduda state asigi tongan district sing hangliba private schools sing mihut kyana sarugyaki ngasigi thoromaduda mamang tha July 19 tafam kiba assembly gi mifam laingak na lokiba the Manipur Private Schools Registration and Regulation Bill 2017 nasina private schools in the piriba saithing gi matangda khana nainaki mifam aduna warif manga lauki warif sing adudi ahan bada stakeholders singi maraktagi khangatlaba members sing na punsinduna high power committee ma semba anisubada recognize tarwa private schools sing bill sing manung chalhandana naba memorandum ma governor chief minister ma education minister da pishin ba ahum subada recognize tarwa private schools sing bill asigi manung chalhanda bana chingba Salhandana Matik Chumba Wafam Director of Education Esta Yawanba Marisubda Bilasibu Yaninda Fongdopo in a Lakli August Nipanasi Suti Lautopa Madi Manga Subada Legal Gip Mating Lautuna Billasi Tengna Ba Asina Chingba City
Mahiroi singa oiba nomagi oiba road safety awareness program amanga si pangthokre awareness program ado Institute of Driver Training and Research Center na sinduna Lamlong Higher Secondary School da pangthokki bane awareness program ado damaru oina lambi satpada soida ngam dana ba niyam sing mahiroi singa takpi tambiki loinana lanai engine panma gari sing thauba singna khangjin ga da wafam sing yauna tongan ba signal sing wan tok sing mahiroi sing da akang ai sing na takpi tambiki awareness program to damaru oina school service tawri ba madi passenger service tawri ba singna inga da ba niyam niti sing shu takpi tambiki ngasi ki thormu da ASP Traffic Control Police Imphal City amade Joint Director kam OSD Transport su sarugyaki Manipur board की बोसेम को मोदी कोई क्लास में साथ की रोड सेफ्टी सिलेबस ता कोई कहीं की करिकुलम में याव है मैं कहीं में तो हाफ है वो सेफ्टी की शो को रिपोर्ट पी करे सुप्रीम कोर्ट हाई दी क्लास 5 6 7 से बोसेम को सेम जो हाफ तब यार रोई हाई बने वो अतके बताम दे कोई ना दिन लोग बनी एजुकेशन डिपार्टमेंट जो याम थुन हापत न तो भी वो हाई न को एजुकेशन हाई वे इसे संबंध को अपन एनफोर्स तो ही में हम enforce photo to what another ani mo sabi na bane education should be bane ba education mean ka okay awareness high tare ba rule na kari hai ri ai na kari hai apne to udap ka those में हमसे खगन बसे नौना सेम के कक्सिंग दृष्टि की डिस्ट्रिक्ट हेडक्वार्टर से जियोग्राफिकल एरिया के मतुंग इना सेमगत पियो है ना कक्सिंग खुनौ यूथ फोरम ना लेंगा की पुनिंग चिंगसिलकली ngasi kaching khunau da leiba kaching khunau youth forum gi office ta paumi singa unaba madalu basige president khumukcham prem kumar na phongdora ki bada jingya tamya da leiba miyam sung lenga ka hena nakshina na laina na bagi damak district headquarter se miyam ki khudong sag da ma yeng laga semgat piu phongdo ki lenga na miyo khara gi pressure da chatpi gano haina so mak na makha tar du phongdo ki Lamdam asigi lining laishol amadi channel launchat pu yokhatna ba pandam da thorakiba Southeast Asia Cultural Organization SICO gi tare chuba mapo kumon ngasti pangthokre Palace compound level lamyan wasangle na pangthokiba thoram da sargya kiba Arts and Culture Department gi director Dr. K Susilana phongdokiba da Thakwang na leramba lamdam asigi lining laishol amadi thaksi kasi ayamba mangshilakpum tawri masina kunai sida amang makya oirakna nugi machak ama ohelle asigumba mangshilakliba si amuk nahong na hingana na bohona bada sikon makata na thabak kaya tawbi kho haina su apil tawki nakal lamromda lamdam asigi puwari ga sagonari ba life land kya semga chagan na bagi damak Art and Culture Department honari masigi sharuka moina Imphalis ki puruk sawi life land busu semga chagan na ba thaurang tawri haba wafam su phongdoki inom dom masigi nat ki oiba culture inat ki oiba mayam masi yokhan no konna bada asobu thongdang lowi ribas maina tokdana aikhoi ni Manipur ki oina su haiba Vrindavan gumba aduga Navadip gumba senglaba laifam watana aikhoi ki Manipur da su lai haiba si su ayamna thamjaningi haiba Manipur ki lamdam sing ase nungsi raba jaga se aikhoi sangwatlaga aikhoi ki Manipur da laiba trisu sing sida purum masu aikhoi ki sore sidi amatanina sab manai haiba si su ayamna thamjaningi AWAS affiliated primary cooperative societies of Manipur na sinduna Apex Handloom Weavers and Handicrafts Artisans singoiba nomagi khana naina ba mifam ama ngase Kaishampat junction da leiba Kaisham mandap ta pangthokre Manipur Apex Handloom Weavers and Handicrafts Artisans cooperative societies pauna bazar gi Mikhal lamade sakhot thaurang haiba hiram da pangthokiwa mifam asida fisabi kyana sarugyaki loinana warep taruk lawduna handloom amadi handicraft fagatna ba khana naina ki Manipur State Medicinal Plants Board MSMPV 365 days activities at a school level program gi manung channa pangthokiba competition sing da bangkok muthang takharu mahiro singda manamathum yanthokre thoramase National Medicinal Plant Board Ministry of Ayush ki meeting makhada MSMPB Directorate of Ayush na sinduna all secretary leiba Health Minister L Jayant Kumar gi office chamber da pangthokiba nei ngasi ge thoram da medicinal plants sing madilena pangthokiba painting SCM de poetry recitation competition da bangkok muthang tarakra mahiro singda Health Minister na case award yanthoki Thauramasi ki athoi mithunglen oikiba Health Minister na mamangai da
ahal laman sing na ana ayak yaruk matamda hidak oina sizinaba pambi makal sing yokhat patangai fade hawgalak lebana sing da pambi sing asina pi de kana ba sing amasung matau karam na hidak oina sizinaga ni haiba sigi khangan ba matau tai hana phongdoki Sirui Life Sciences Private Limited ki product launch tabugi thoram ngasi irawat vavan da pangthokre thoram adu My Tweet Enterprise Imphal West na sinduna pangthoki bani Sirui Life Sciences Private Limited haiba pharmaceutical company ase New Delhi da based over Silchar dagi Hizam Rajendra ko myo yamana provider oiduna kumjal sing ani taramari da linkat ki bani thoram adu mari lenana My Tweet ki provider ningom maipak sanana fongdor ki bada miyoibana nongmada sizinari bu polam kya da makal maka kya gi chemical sing yausilaktuna madugi side effect kya lak thengna badagi Harvel gi product sing ase launch tawna gi thorang ase paikhalakpane Harvel product sing adugi manungda personal care home care amsung medicinal product kya su yauri product launching gi thoramadu da Communist Party of India gi state secretary Dr. M Nara City Police Control Room gi SPS Amir Lal Sharma Progressive Writer Association Manipur Chapter ki President L. Ramesh Chandra Su Sarvyaki. Moirang Kendra Progressive Front na Sejo Hospital Langola made Vishnupur District Hospital ki team magapuna kusham na duna ngasi Moirang Lamkhai ki kaithelda Mega Health Camp ma pangthokre Handak thokriba sing isaw na manam oiraga lamdam adungi miyamda laina layong kaya sandurakatra haina mi pai badagi ngasigi health camp adu sathaki bani hana mapam adagi social worker amana fongdoraki mega health camp adu puna doctor tara mangana mapam adagi mioi listing amaga chamanga rom layeng kibaga loinana hidak langthak kaya su lemna yenthok yari Moirang Kendra sing isaw ge chaw problem am lakhiwa adu ba handadi sing isaw se hajana Korean sing chelamba tagna su July gi tang mapadagi di haid be sing isaw se loktak ka imai ma lagi badagi Moirang Kendra gi jaga khrada tunga ga lagi de asi pawda mai tawya da lerakpa siguma kya sina laina kya polak pa yabdu kandanda bidakta ai khoida si hostel gi medicine director Dr. Palin unajaraga free health care mamtak tawjage Majda kari cooperation PB ba yabage la hai ba tamda mangna yam thamai sengna yam phaba poni madu praja idauta ai khoi si hostel chu madu da leidi bani Zenims Porompat ki staff singna karigumba na laing asoiba leirabadi authority ka kari soiribano habido khana minase masigi mahutta anabagi seba tawriba nurse singda khut thaba tathi tawoina tawbibagi thawongbu Nurses Association Zenims Union na cherola mada yaning da fongdorakli Imphal East District ki Lamlai Assembly Constituency ki banung channel laiba sector makhaleka dagi khaidem Herojit Singbu Department of Atomic Energy ki Atomic Mineral Directorate AMD da scientist ama oina khalaklei sahi asigi June thada Mysore University Karnataka ragi master hek loibaga PhD tambat numit kunni fadringai da Herojit pu AMD da scientific officer oina khalakibane post asi kadama Vava Atomic Research Center ki written test ta Sada Humputra ki sang the mark funky amadi mark listing amagi interview da Stanipan Humputra nipan funky reservation amata thamdana mioi tara mathoi khak lawgadaba examination sida mioi listing nipan henbana apply tawki amadi khangatlaba mioi chama yankaibo interview tawraka mioi tara mathoi khak aroibo ena khanbada Manipur gi herojichu yaurakibani Haukiba July ki tang kunthra dagi Southern Imphal Tipper Owners Welfare Association mafam Saba Chingi area mada Mari Lenaba Authority na Lona Yabamong the Quarry Sambina ba Takshin Baga Mari Lenana Laibak Sing Balip na Balauki Warif ki Wang mada Miam the Tingbang Magi Mingda Made Department ki Mingda Season Naduna Laibak Sing Lip Gari Sing na Kudak Taki Lep Kadabani Hari Lamhen to Hendana Lep Taba Talk Labdi Madu Talk Apafata Punamaki Daita Masha Masana Puja Gadabani Hana Association Sigi Chiro Lamada Kangalakli Kunmangarak Suba Anniversary of Asian India Dialogue Relations Celebration Yaw Napugidamag Si Minister N Viren Ngasi Laos Kidamag Imphal Tado Kray Hadaba Dialogue Si Lakliba August Tareta Laos Ki Konung the Pangto Kadabane Mount Tani Hotel Pangto Kadaba Thoram the Chief Minister na special guest Oiduna keynote address to Pigani Si Minister ki Kongchata da Maki advisor Rajat Sethi Su Sarukyaki
Panba Yabati Thoromasi Asian India Business Council Laos PDR chapter Amadi Laos PDR Embassy of Republic of India Galunana Laos National Chamber of Commerce and Industry Laos PDR gi Matiang Galunana Puna Kusam Natuna Sin Bani. Brown sugar gram chani marifu amade wireless yos tablet piece lishing ani chamapan yankai Assam Rifles na fagat kare ngasi permanent vehicle check post khudeng thabida taranithoi suba Assam Rifles na chingna badagi higok machugi altoka registration number na MN05A9118 oiba gari ase khamduna check tawbada polam sing ase fagalakibane Senator Bumioyado More Watt number 1 dagi ngam kholen hauki kawe mak masagi chahi nifu surehari Thawal district ki Uchiwa Turel Wang mada Ishaun Ob nanglab singidamakta 1 day reproductive style health camp phama ngasi CMO Thawal District Health Society na sinduna pangthokre ngasi gi health camp adu District Health Society Thawal gi program manager CH Basanta Rims ki direct Dr. T Brozen amade Prosperous Manipur gi secretary TS Bon Bihari na yengsin ki loina camp adu Dr. Bangana Miron bi amadi angang yauna punamiyo chani yang kairomda lemna layan ki kiamasiga marilena na district mobile medical unit Thawal na lemna ultrasound amadi atai makal makha kya test singsu pangthoki free health kiamasibu mapungfana pangthokpagi damag YSDA Uchiwa Turel Wang mugi secretary L Birlana District Health Society Thawal amadi Prosperous Manipur busu thagat fu fongdoraki Young Voluntary Organization YVO Wangkai gi Kuntranipan Chuba Foundation de gi Thauram ngasi Fangthokre Hariba Thauramasiga Marilena blood donation kiem amasu Fangthoki State Blood Cell National Health Mission Manipur ga kusam na Pangthoki blood donation kiem aduda Mahiroi Lupam de Sangstan singi volunteer nurse institute singi Mahiroi Life Service Manipur gi mihut amade Maikai Yadum gi miyamna sarugyaki Tharum palan adu ki sarukama waina miyam gi oiba mifam amasu Wangkai Puja Lampak Community Hall da pangthoki Peacemaker Artists Association Manipur ki taramangarak suba mapok kuman thorom ngasi pangthokre thorom adu uripok achom lekai da leiba Makon Mani Mongsab gi sangai da acham thorom magaloina na pangthokibani thorom adu da Sangit Natak Academy Award Yumnam Rajendra Manipur University of Culture ki Assistant Professor Toijam Sila Lilabu Pamjab Miyoi Singh amasung artist kya na saruk yaki Academic session English ingani tara nipan gi Bachelor of Education bet tamdan bagi damag Department of Education Manipur University da admission form ngasida gi thab haure University asigi case counter gi admission form loaded na bachero lamada khangalakli Urkhul gi live ising saibi gi ningthiraba saktam miying tamina sei Urkhul district has headquarter da gi kilometer sam kulumdoi chalaga leiraba Chatrik village ta Namban lok amade sana lok turel ani na ikoi sinduna ising chaibi lairi international border pillar number 117 amade 118 ki manak lairiba Chatrik khula se mau salari mi ning thijaraba upal wapal amade lamla ki sa use kya gi ning thina laifam mafam amane Haribu waterfall ase yengan narbagi damag mafam se chatpagi khwaidagi nuwai matam ase October thadagi na April fawan oiri Hausi sanabagi pauda Moirangthem Ibobi Memorial First Division Football League Tournament NESU Kurai Mai Pakre ngasi ayuk Khetrigau leba AVA gi sanabung sanakiba Football League Tournament sig Anishable League match amada NESU Kurai na Star Club Top Moirang Kampu Panjil Taruk Sinoda Maiki Bapiki
Imphal East District Football Association ki mieng makhada ngarang da ki pangthokpa hokiba league tournament se da team nipa na saruk yari tournament se ki hayeng match lairoi tha se ki tareta sanagadaba league match amada SWC Khongman amadi KIYC Khetri Iril Maphalani na lamba taunargani. Sai RC Tagyal na Kunmari Suba El Sangita Devi Memorial First Division Football League Tournament ki winner oiduna mathang said sanagadaba Super League Tournament saruk yaragani. Ngasi SKYC Sekmai gi sanabung na chathariwa Football League Tournament se ki kunmanga Super League match amada Sai RC Tagyal na WSC ngairang bu mupanjal ama shinoda maiti ba pi kibaga loinana chathariwa Football League asida point 13 fangduna winner oi kibaga loinana Super League Tournament ta mafam kan ngamki. Satharkliva Football League Tournament se ki kuntaruk suba league ta Wafa Wangoi gi sanaroi TH Rohit na match ki nipu plus manga suba minute panjalama chan kharba matung SCK Kodongpok ki sanaroi M Romesh na so match ase ki humputara ni pan suba minute panjalama ga chanduna match ase draw oiki. Imphal West District Football Association ki mieng makha da pangtok liba Football League asida team nipa na saruk yari hayeng chathariba tournament se ki league ani sanargani. Maharaj Kumar Ganendrajit Memorial Super Division Football League Tournament YOSC Kurai Konsam Lekai amadi DOA ke Yaripok ani mai pakre ngasi Khetrigau da leba ABA ge sanabungda tournament se ge sanakiba kuntra mapan Super League match amada YOSC Kurai Konsam Lekai na sak yumnam kunobu panjal ani amada maiti piki Satharakliba Football Tournament se ge nifu Super League match tana DOA ke Yaripok na Rao Lari Engwam Lekai bu panjal ama sino da maiti pi bangam ki Imphal East District Football Association ki mieng makada mamang thagi tara taruk tagi pangthok pahau kiba league tournament se team tara ma thoine saruk yari hayeng tournament se match lairoi tha se ki tareta sanaga da league match amada SSC Porompat amada 11 Star Sporting Union Akampat anina lamba taunargani. All India Football Federation ki miang makada Odisha Football Association sinduna katak ta sathariba Junior Girls National Football Championship ta Manipur ki nupi macha team semi final changkre ngasi Football Championship asigi sana ki ba quarter final match amada Manipur ki nupi macha sing na yamna lakchana Tamil Nadu ki nupi macha sing upanjil tarani thoi sinoda maiti ba piram laga championship asigi semi final changbangam ki ngasi ki match to da Manipur ki sanaroi H Dayana match asigi ahum tarahum doi tarataruk nifum manga amadi Manipur ni thoi suba managing the panjal manga Manipur ki team captain oi ribi e rozana so match asigi mapan kuntaruk kuntra manga kuntra nipan humpu matoyum sung Mariputara suba managing the panjal taruk loinana H Baleshwari na so match asigi humputare suba managing panjal amaga chanki tha asigi nipanda Manipur team na chathar leba Junior Girls National Football Championship asi ahan semi final saruk yaragani. Tarahumdoi Shuba Governors Cup State Level Fencing Championship ngasidagi Kumal Lampak Indoor Stadium da pangthok pahokre Championship asiki ngasi sana kiba Mini Girls EP da SWC Khongman gi sanaroi El Mandana first loinana Sai gi sanaroi S Nelsie Rose na second position taki Mini Girls Sever Masana da SWC Khongman gi sanaroi N Marina na first amadi Upa Kyam gi sanaroi S Fiona na second position taki Sathar Kliba Championship asigi Mini Voice ki Sever Masana gi final da Upa Kyam gi sanaroi N Denishan amasung SWC Khongman gi sanaroi Maxi ani na lamba taunargani ngasi championship asigi hawdokpa gi thoram da Manipur Fencing Association na English ngani sumna ani dagi English ngani sumna nifan fawbada Manipur Olympic Association gi president oiramba ilangwam Binoy na manung matam chadan laikidaba aduga mari lainana ikai khumnaba utpa oina championship asige flag tangkhai tamak singkhat ki bagaloina na thauramadu da saruk yareba miyamna minute ani to minute lepki ngasi hawdok ki ba championship adu da CRC gi in charge amadi National Boxing Coach Donacharya Awardee L Ibomcha Rimski Gynecology ki Head of Department L Ranjit amadi Manipur Fencing Association ki thau puri ba mioi kyana saruk yaki
चलेब था की कुनमंगा दगिना कुंथ्रा फाउबा वेस्ट बंगाल की संदरनगर द पांगथोकदबा सब जूनियर नेशनल फुटबॉल चैंपियनशिप ईस्ट जोन क्वालिफायर्स की मैच कमिश्नर ओइननबगिनमक होदाम खंबबो ऑल इंडिया फुटबॉल फेडरेशन खलक लेहाइना ऑल मणिपुर फुटबॉल एसोसिएशन की असिस्टेंट जनरल सेक्रेटरी न थोक चेरोल अमदा खंगलकली नाकल मरमदा ऑल मणिपुर फुटबॉल एसोसिएशन की असिस्टेंट जनरल सेक्रेटरी न थोक चेरोल अमदा खुमल लंपाक आर्टिफिशियल टर्फ ग्राउंड की अवाई मलसे पुंग अनि की मतम सिजनबदा लुपा लिसिंग मंगा लौरगनी हानसु खंगलकली मणिपुर ओलंपिक एसोसिएशन की हाना की प्रेसिडेंट वरम इलांगम बिनोय कुमार लेखिदबदा मणिपुर ओलंपिक एसोसिएशन की मेंबर्स इंगसी खुमल लंपाक स्पोर्ट्स कॉम्प्लेक्स लेबा एसोसिएशन की संगलेंदा मिनिट अनि तुमिन लेप्तुन अवाब फोंदोक्रे पनब याय इलांगम बिनोय कुमार मणिपुर ओलंपिक एसोसिएशन की प्रेसिडेंट होइना इंग्लिशिंग अनि सुमना अनि की फेब्रुअरी 15 दगे इंग्लिशिंग अनि सुमना 9 की नवेंबर 19 फावबा थौ पुरम मिशक अमने मतंग बुलेटिन से टेंशन जदरंगी की मांगोइन हेडलाइन जमुन थमजरी प्राइम मिनिस्टर की याइफ थौरंग सिंह मरम मियाम हेन खंगनबा था तरुक सुन चथगदब विस्तार कैंपेन चीफ मिनिस्टर एन बीरेन हौदोक्रे करप्शन मुथत के हरबदी मकोक थोंग लुचिंग सिंह हाना चुमथोक मथौ ताई हैना कम्युनिस्ट पार्टी ऑफ इंडिया की माइकेदगी फोंदोरकली तोंगान तोंगान मफम अनीदा मौनाहा अनि सिंगनिंगा ओइबा मौंग सीदुना लेरमले अमसुंग प्राइम मिनिस्टर की हाउसिंग फॉर ऑल स्कीम की मखाद युम साबगी लोन दा पीबा सब्सिडी अमाउंट लुपा लाख अनि लिसिंग हुमुदा हेनगतरे